ꯅꯨꯡꯉꯥꯏꯕꯤ ꯃꯌꯥꯝ ꯉꯁꯤꯁꯦ ꯅꯨꯡꯗꯥꯡꯗ ꯕ꯭ꯂꯣꯛ ꯇꯧꯕꯒꯤ ꯁꯤꯒꯤ ꯑꯩꯒꯤ ꯑꯅꯧꯕ DJI Osmo Actionꯒꯤ ꯇꯦꯁ ꯃꯈꯜ ꯑꯃꯅꯦ ꯑꯗꯨꯒ ꯉꯁꯤ ꯊꯥꯏꯅꯗꯒꯤ ꯃꯌꯥꯝꯅ ꯗ꯭ꯔꯥꯒꯟ ꯐ꯭ꯔꯨꯠ ꯀꯃꯥꯏꯅ ꯊꯥꯒꯗꯒꯦꯅ ꯍꯪꯉꯛꯄꯗꯣ ꯑꯗꯨꯒꯤ ꯕ꯭ꯂꯣꯛ ꯃꯇꯦꯛ ꯑꯃ ꯀꯃꯥꯏꯅ ꯊꯥꯒꯗꯒꯦ ꯍꯥꯏꯕꯗꯨꯅꯦ ꯉꯁꯤ ꯁꯦꯝꯃꯛꯏꯁꯦ ꯅꯨꯡꯗꯥꯡꯗ ꯁꯦꯝꯃꯦ ꯃꯌꯦꯛꯁꯦ ꯀꯌꯥꯝ ꯁꯦꯡꯉꯤ ꯁꯦꯡꯗꯦ ꯑꯗꯨ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛꯁꯦ ꯄꯣꯂꯤ ꯂꯩꯉꯣꯏꯗꯣ ꯇꯧꯒꯗꯕ ꯑꯗꯨꯒ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯂꯩꯕꯥꯛꯀꯤ ꯆꯥꯡꯗꯨꯒ ꯁꯟꯊꯤꯒꯤ ꯆꯥꯡꯗꯨꯒ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯍꯥꯞꯄ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯁꯨꯝꯕ ꯆꯦꯔꯪꯁꯦ ꯁꯤ ꯆꯦꯔꯪꯁꯤꯒꯤ ꯃꯩ ꯍꯥꯞꯄꯩ ꯆꯥꯡꯗꯣ ꯁ꯭ꯋꯥꯏꯃꯨꯛ ꯍꯥꯞꯄꯤꯕꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯍꯥꯞꯄ ꯃꯇꯨꯡꯗ ꯊꯥꯕꯒꯤ ꯃꯑꯣꯡꯗꯣ ꯁꯤꯁꯦ ꯀꯃꯥꯏꯅꯣ ꯍꯥꯏ ꯀꯥꯟꯗ ꯁꯤ ꯎꯕ꯭ꯔꯥ ꯑꯩ ꯇꯤꯡꯈꯪꯒꯤ ꯗꯥꯏꯔꯦꯛꯁꯟꯁꯦ ꯌꯦꯡꯉꯣ ꯇꯤꯡꯈꯪꯁꯦ ꯁꯤꯗ ꯎꯔꯤꯕ ꯁꯣꯝꯗ ꯑꯣꯀꯦ ꯁꯤꯗ ꯎꯔꯤꯕ ꯇꯤꯡꯈꯪꯁꯦ ꯃꯊꯛꯂꯣꯝꯗ ꯁꯨꯃꯥꯏꯅ ꯑꯣꯟꯈꯠꯂꯤꯗꯅ ꯁꯣꯝ ꯃꯊꯛꯇ ꯑꯗꯨꯏꯗꯤ ꯁꯤꯒꯤ ꯃꯀꯣꯛꯁꯤꯅ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯌꯨꯡꯕ ꯑꯣꯏꯗꯣꯏꯕ ꯁꯨꯃꯥꯏꯅ ꯎꯜꯇꯥ ꯌꯨꯡꯕ ꯅꯠꯇꯕ ꯇꯤꯡꯈꯪꯗꯨꯅ ꯃꯊꯛꯇ ꯏꯟꯈꯠꯂꯤꯕꯗꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯌꯨꯡꯕ ꯑꯗꯨꯅ ꯌꯥꯝ ꯂꯥꯏꯕ ꯁ꯭ꯇꯦꯞꯅꯦ ꯑꯗꯨꯒ ꯁꯤꯒꯨꯝꯕꯁꯦ ꯀꯥꯏꯗꯒꯤ ꯀꯛꯏꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯃꯁꯨ ꯑꯩ ꯎꯠꯂꯛꯀꯦ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯎꯠꯂꯤꯕ ꯗ꯭ꯔꯥꯒꯟ ꯐ꯭ꯔꯨꯠꯀꯤ ꯃꯇꯦꯛꯁꯤꯡꯗꯣ ꯁꯨꯃꯥꯏꯅꯗꯣ ꯃꯇꯥꯡ ꯁꯤꯗꯩꯁꯤꯗ ꯂꯩꯔꯤꯁꯦ ꯁꯨꯝꯕꯁꯦ ꯁꯤꯗ ꯎꯔꯤꯕꯁꯤꯗꯒꯤ ꯃꯇꯦꯛꯁꯦ ꯐꯨꯛꯇꯠꯂꯛꯏꯅꯦꯕ ꯀꯛꯑ ꯂꯧꯊꯣꯔꯛꯏꯅꯦ ꯑꯗ ꯁꯤꯁꯦ ꯀꯛꯑꯀꯥꯟꯗ ꯃꯍꯤ ꯊꯣꯛꯄꯁꯦ ꯁꯤꯁꯦ ꯇꯤꯟ ꯀꯥꯡ ꯏꯟꯗꯅꯕ ꯁꯤ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛ ꯑꯣꯏꯗꯣꯏꯅꯦ ꯁꯤ ꯁꯤꯅꯥꯃꯟ ꯄꯥꯎꯗꯔꯅꯦ ꯁꯤ ꯁꯨꯃꯥꯏꯅ ꯅꯝꯃꯅꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯊꯝꯕꯤꯔꯅꯤ ꯁꯤꯁꯦ ꯗ꯭ꯔꯥꯏ ꯑꯣꯏꯅꯕ ꯑꯗꯨꯒ ꯌꯨꯡꯁꯤꯜꯂꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯥꯎꯗꯔ ꯍꯥꯏꯁꯦ ꯁꯤ ꯏꯁꯤꯡꯗ ꯀꯩꯝ ꯇꯧꯗꯦ ꯄꯥꯎꯗꯔ ꯀꯪꯅ ꯑꯗꯨꯝ ꯁꯤꯅꯥꯃꯟ ꯄꯥꯎꯗꯔꯗꯣ ꯑꯗꯨꯒ ꯃꯌꯥꯏꯗ ꯀꯛꯑꯁꯨ ꯌꯥꯏꯑꯕ ꯁꯤ ꯅꯣꯠꯇ ꯀꯛꯇ꯭ꯔꯁꯨ ꯑꯗꯨ ꯃꯌꯥꯏꯗ ꯀꯛ ꯇꯥꯔꯒꯗꯤ ꯁꯤ ꯁꯤꯅꯥꯃꯟ ꯄꯥꯎꯗꯔꯁꯦ ꯇꯩꯁꯜꯂꯦꯅ ꯁꯤ ꯑꯀꯛꯄ ꯃꯌꯥꯏꯗꯨꯗ ꯑꯗꯨꯒ ꯃꯥ ꯃꯍꯤꯗꯣ ꯗ꯭ꯔꯥꯏ ꯑꯣꯏꯅꯕ ꯅꯨꯃꯤꯠ ꯅꯤꯅꯤꯒꯨꯝꯕ ꯑꯀꯪꯕ ꯑꯦꯔꯤꯌꯥ ꯑꯃꯗ ꯊꯝꯕꯤꯒꯗꯕꯅꯦ ꯑꯗꯨꯒ ꯌꯨꯡꯒꯗꯕꯅꯦ ꯅꯠꯇ꯭ꯔꯗꯤ ꯄꯨꯝꯃꯦꯕ ꯃꯔꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯃꯥꯏ ꯁ꯭ꯇꯦꯞ ꯄ꯭ꯔꯣꯁꯦꯁ ꯈꯔꯗꯤ ꯆꯪꯉꯦ ꯊꯥꯕꯁꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯗ꯭ꯔꯥꯒꯟ ꯐ꯭ꯔꯨꯠꯇ ꯑꯃ ꯃꯅꯨꯡ ꯄꯤꯡꯛ ꯑꯣꯏꯕꯅ ꯃꯌꯥꯝꯅ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯀꯩꯅꯣꯅꯦ ꯁꯤꯁꯤꯅ ꯃꯔꯨꯗꯒꯤ ꯊꯥꯕꯩꯅꯦ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯏꯁꯦ ꯃꯔꯨꯗꯒꯤ ꯁꯨꯃꯥꯏꯅ ꯄꯥꯜꯂꯛꯄꯗ ꯊꯥ 3 ꯆꯪꯉꯦ ꯁꯤꯒꯤ ꯄꯥꯝꯕꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯦꯝꯗꯣꯛꯄꯗꯨꯅꯦ ꯁꯤꯁꯤꯅ ꯃꯔꯨꯗꯒꯤ ꯊꯥꯕꯗꯨꯅꯦ ꯁꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯏ ꯄꯣꯠꯁꯦ ꯁꯨꯃꯥꯏꯅ ꯆꯥꯎꯔꯛꯇꯣꯏꯅꯦ ꯁꯤꯃꯨꯛ ꯆꯥꯎꯔꯛꯅꯕ ꯍꯣꯠꯅꯕꯗ ꯆꯍꯤ 3 चंगनी महीगा पानबदा चही 3 चंगनी मरुदई थाबजिना सिसिना अदुम सिदगी हौजरादौने अदुना 22 months चंगनी अदु अचौदई मही पामदा सिगे चौसदैना 22 months तमेना ताक्तरे मैम प्लास्टिक बोतल मैम द सुमाइना लोइ थादोकपे याबजानी प्लास्टिक बोतल सिंगदा याम नाना थारे सि कनान सेमैनोदि खंगदे तमेन पोरकनी याम ममांगी निंगोल चाकोबगी वीडियोस द मैमना याम फजा फजाबा नुसिबा कमेंट मैम अदे एनकरेजमेंट मैम पिबिरकपैदमक्ता थैंक यू सो मच अदुगा मा हाइबा कावरे सिगी ड्रैगन फ्रूट सिंगजे हेक अखोइना सुमाइना प्लांट सेमथोकपा लोइबगा इसिंग चाइबा यादे माजे हप्ता अमा लेरम मतुंगदा इसिंग चाइबा होगदबनी अदु नुंसा याम साबा मफमदा थमगदबा अवगा हप्ता अममम कानारगा इसिंगजे चाइगदबनी मैम हुजिकी टाइम लैप्स तो ग्यान ताबिरमदब मैम अमसु यावंगनी थुमनबनिना अदोई सि अखोई मणिपुर अदुगा मणिपुर सिदा मैम पुन्ना खुंदामिनरिबा अखोई मैम अदुगी तोंगान तोंगानबा ममिंगसिंगदो आई सिदा लेजरे अदो आई हिस्ट्री की मरमदा याम का हेना खंगजबा नचदे अइना ngasiengnajaba खरदुनि अइना मैमदा उच्चरिसे अदो मैम अइगिना सि हायना सिदा यावरिबा सिंगसिंगाक खतंग लेबनेना आई हाइजबा नचदे अइगी मेन थीम दी मैम पुलप अखोई पुल्लिबा मैमजे अखोई पुलप सिगी अपुनबगी सक्तम अमनी अखोई मणिपुर जे मैम पुलप पुल्लगा सेमबनी हाइबदु उच्चनिंगबनी सिदै वटलौबसु यावरमबे याय अदुगा हेंजलमबसु यावरमबे याय मैम अदो सब्जेक्ट टू करेक्शन सि अल्फाबेटिकल ऑर्डर दे इबनी मैम इने इजबजे सि अइना हाना खंगगा इबा अमता नते अइ नेट ता थीरगा नेट तगी अइना लौथोकजबनी अदो मैम थाइना खोइना पिइङैदा तमकपा यूनाइटेड वी स्टैंड डिवाइडेड वी फॉल ना खोइमा तमे प्रोबा अमा अदुमकने मैम सिगी चेसिदा मणिपुर अइना ममांगदा इरिबा मणिपुर इबु पुन्ना सेमिसे खोइ सिगी कम्युनिटी मैम सिने अदो मणिपुर जे सुमाइन तोरगा अमतंग पुनसनजे मैम जो अइना पुनसलिबा सुमाइना पुनसला मतुंगदा कंपैक्ट ओइना खोइ अमना अमा गी मतेंग पांगरगा सुमाइना पुनसला लेर मतुंगसिदा अखोइ मणिपुर से थुगाइबा ngambrenje
ꯀꯅꯥꯝꯇ ꯁꯤꯁꯦ ꯁꯦꯒꯥꯏꯕ ꯈꯨꯠꯅ ꯁꯦꯒꯥꯏꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯉꯁꯥꯏ ꯄꯨꯟꯁꯤꯟꯈꯤꯕ ꯈꯨꯠꯅ ꯁꯦꯒꯥꯏꯕ ꯉꯝꯗꯕꯁꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯥꯡꯇꯣꯛꯑꯁꯦ ꯑꯃꯃꯝꯇꯪ ꯁꯨꯃꯥꯏꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯌꯥꯝꯁꯦ ꯑꯃꯃꯝꯇꯪ ꯁꯨꯃꯥꯏꯅ ꯁꯝꯅꯗꯕꯤꯗ ꯂꯣꯏ ꯊꯝꯁꯤ ꯑꯃꯃꯝꯇꯪ ꯁꯦꯒꯥꯏꯕꯗ ꯏꯂꯥꯏ ꯂꯥꯏꯅ ꯁꯦꯒꯥꯏꯒꯅꯤ ꯃꯌꯥꯝ ꯑꯩꯅ ꯁꯤ ꯍꯥꯏꯗ꯭ꯔꯒꯁꯨ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯕꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯃꯃꯝꯇꯪ ꯗꯤꯚꯥꯏꯠ ꯇꯧꯔꯒ ꯊꯝꯃꯀꯥꯟꯗꯗꯤ ꯃꯌꯥꯝ ꯏꯂꯥꯏ ꯂꯥꯏꯅ ꯁꯨꯃꯥꯏꯅ ꯁꯦꯒꯥꯏꯒꯅꯤ ꯑꯩꯅ ꯉꯁꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯃꯌꯥꯝ ꯃꯅꯤꯄꯨꯔꯅ ꯑꯣꯏꯔꯤꯁꯦ ꯑꯩꯈꯣꯏ ꯁꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯌꯥꯝꯁꯦ ꯄꯨꯜꯂꯀꯥꯟꯗꯅꯦ ꯃꯅꯤꯄꯨꯔꯅ ꯑꯣꯏꯔꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯑꯩ ꯃꯩꯇꯩꯒꯤꯅ ꯃꯩꯇꯩꯒꯤ ꯂꯦꯟ ꯑꯗꯒꯤ ꯑꯇꯣꯞꯄ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯌꯥꯝꯒꯤꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯦꯟ ꯗꯤꯃꯥꯟ ꯇꯧꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯁꯦꯄꯔꯦꯠ ꯑꯣꯏꯅ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯀꯅꯥꯝꯇ ꯁ꯭ꯇꯦꯟ ꯇꯧꯔꯒ ꯂꯩꯕꯗꯣ ꯉꯝꯃꯣꯏ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯇꯨꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯄꯨꯟꯅ ꯄꯨꯟꯁꯤꯟꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯏꯔꯝꯗꯝ ꯑꯁꯦ ꯀꯪꯂꯩꯄꯥꯛꯁꯦ ꯁꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯏꯔꯝꯗꯝꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯃꯌꯥꯝꯅꯤ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯤꯗ ꯃꯈꯜ ꯃꯊꯦꯜ ꯃꯌꯥꯝ ꯑꯃꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯦ ꯑꯩꯈꯣꯏ ꯖꯦꯅꯔ ꯑꯃ ꯈꯛꯇꯪꯗ ꯇꯧꯔꯒ ꯊꯥꯒꯠꯆꯕ ꯅꯠꯆꯗꯦ ꯑꯩꯒꯤ ꯗꯦꯂꯤ ꯂꯥꯏꯐꯇ ꯊꯣꯛꯄ ꯁꯤꯆꯨꯋꯦꯁꯟ ꯃꯌꯥꯝ ꯑꯃꯗ ꯕꯦꯁ ꯇꯧꯔꯒ ꯑꯗꯨꯝ ꯊꯥꯒꯠꯄ ꯉꯥꯛꯇꯅꯦ ꯑꯗꯨꯗꯒꯤꯗ ꯑꯩ ꯃꯅꯤꯄꯨꯔꯤ ꯀꯩꯒꯤ ꯊꯣꯜꯂꯤꯅꯣ ꯍꯥꯏꯅꯁꯨ ꯍꯪꯕꯤꯔꯛꯑꯦ ꯑꯁꯤꯒꯤꯁꯦ ꯑꯩꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯁ ꯀ꯭ꯋꯦꯁꯟ ꯑꯦꯟ ꯑꯟꯁꯔ ꯚꯤꯗꯤꯑꯣꯁ ꯑꯃꯗ ꯑꯩꯅ ꯁꯤꯒꯤ ꯑꯟꯁꯔ ꯈꯨꯝꯖꯈ꯭ꯔꯕꯅꯦ ꯑꯩꯅ ꯃꯅꯤꯄꯨꯔꯕꯨ ꯅꯨꯡꯁꯤꯖꯕꯒꯤ ꯑꯩꯒꯤ ꯄꯔꯁꯅꯦꯜ ꯑꯣꯏꯕ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯩꯅ ꯃꯅꯤꯄꯨꯔꯁꯦ ꯄꯟꯖꯕꯅꯦ ꯑꯩ ꯃꯅꯤꯄꯨꯔꯤ ꯍꯥꯏꯔ ꯑꯗꯣ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯁꯨ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯠꯇ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯃꯌꯥꯝ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯤ ꯌꯥꯏꯐꯔꯦ